ꯊꯣꯡꯗ ꯄꯤ ꯇꯥꯗꯦ ꯍꯥꯏꯕ ꯈꯛꯀꯤ ꯋꯥꯅꯤ ꯏꯃꯥ ꯑꯃꯒꯤ ꯁꯤꯌꯣꯝꯅꯨꯡꯗꯒꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯛꯈꯤꯕ ꯏꯌꯥꯝꯕ ꯑꯃꯅꯤꯀꯣ ꯅꯪꯁꯤ ꯇꯥꯃꯣ ꯆꯧꯅ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯅꯥꯎ ꯑꯩꯒꯤ ꯋꯥꯗꯒꯤ ꯃꯤꯒꯤ ꯋꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯑꯗꯨꯝ ꯆꯤꯡꯅꯒꯗꯕ ꯑꯣꯏꯔꯒꯗꯤꯅꯦ ꯁꯦ ꯀꯥꯄꯣ ꯀꯥꯄꯣ ꯍꯧꯖꯤꯛ ꯀꯥꯄꯣ ꯌꯥꯔꯣꯏꯃꯣ ꯁꯅꯥꯊꯣꯏ ꯀꯩꯗꯧꯔꯨꯅꯤ ꯑꯩꯅ ꯍꯤꯡꯉꯨꯕꯩ ꯀꯩ ꯀꯥꯟꯅꯒꯗꯧꯔꯤꯒꯦ 이마 살라바이 때문에 부나 꼭보가 말하자면 마치 우면 생긴데 아이고는 미안 맘새 이제 내가 다 알아보는 거 무슨 이거 왜 이렇게 가는 거도 이렇게 세 까보 까보 아이고는 아이고 따고 야래 담죠 나무성은 윰 다독들은 적게 가야 뭐 봄도 다독병 나무성도 윰마치기 윰으로 말이 윰마치 다독들은 잡아 따라가수 람쩍 나이다 봐 람쩍 루도 봐 있는 다독들은 적기다 봐 그리고 담죠 ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯉꯛꯄ ꯃꯇꯝꯗ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ